Ngasigi wari asi Simran kauba nupi macha amagini. Class 10 takaribi Simran numidadu yamna pakhalami amadi masadu ituk thukalami. Maramdi mahak mapunsigi ahanba oina sahi adugi Republic Day ga mari leinana mi mayam amagi mamangda speech ama pibagidamakta mahaki school-dagi select tawrami. Stage karamdaida mahak yamna nervous oirami amadi sor mapi ama holaga stage adugi mathakta kakhatkhi. Simran na saurakna satra lising amga samga amadi oza mayam amagi mamangda mahaki speech adu haurami. Adubu angakpa thokdok ama thokhi. Simran na mi mayam adugi marakta mi mayam aduga iman manadaba mawng ama tawba nupi ama urami. Nupi adu purple machugi dress ama selaga satra mayam adugi marakta kuichat chattuna lerami. Nupi adugi masam adu ipha pharami. Nupi aduna satra mayam adugi marakta chatna Simranda yamna munna yengduna lerami. Simran na nupi adubu ubada mathamoida inung nungaitaba ama faurami. Adubu Simrandi school adugi select tawba satra ama oibanina speech adu phajana amadi mapungphana piba tarami. Maram aduna mahakna nupi adubu ignore tawduna speech aduda concentrate tawbana hena phagani haiduna khankhi. Simran gi speech adu chawrakna minute manga muk phajilaklami. Adubu nupi aduna Simranda adum munna yengduna leptuna lerami. Amadi mafam aduda hangadanda chattuna dum lerami. Simran na mahaki speech adu loiduna stage adugi makhada kumtharakpada mahakna nupi adubu koithi thirami. Adubu nupi adudi mafam adudagi mangkhi amadi thiba phanglamde. Simran na mado ubada pungangaklami. Simran na wafam asi kanamatada hairamde. Adubu mahakna school-dagi mayumda halakpada chatna nupi adugi akiba masagatu kawwa ngamlamde amadi mamita uduna adum leirami. Ngaihak chalaba matungda Simran na mahaki maningda kanagumba ma inarakpagum tawrami. Simran na khudakta maning leithokna yenglami. Adubu mahakna kanamata leiba uramde. Mado ubada Simran na mase pumnamak asi mahaki wakhalna oiramgani haiduna khalami amadi lambi adubu landuna chalami. Adubu Simran na lambi adugi mayai yaubaga kanagumba mana mahaki bag adu paiduna maninglomda chinglaklami. Maduda Simran na kimankhiduna maning leithoklaga yenglami. Adubu mahakna ukhiba adu ubada Simran masa pumbagi tu adu chap yunglami. Mahaki maningda mahakna mamangda ukhiba purple machugi dress sepa nupi adu mahaki bag adu paiduna mahaki maningda leptuna leiramba ukhi. Nupi aduna Simran bu yamna munna yengduna noktuna leptuna leirami. Simran na mado ubada kimankhiduna mahakpu kanbiu haiduna kanna laurami. Adubu mafam aduda mi amata leiba uramde. Matang aduda ikhang khangaudana truck ama yamna kanna thauduna Simran tamna laklami. Simran na truck adu ubada amuka suhena kanna laurami. Simran na nupi aduda mahakpu thadokpiu haiduna yamna kanna haijarami. Adubu nupi aduna Simran gi bag adubu yamna kanna paiduna leirami. Truck adu Simran tamna kanna thauduna laklami. Truck aduna Simran bu thomjingi haiduna hek tawbaga nupi aduna Simran gi bag adu thadoklami amadi Simran lambi adugi mapanda tusinduna tarami. Adubu Simran na ukhibadu mahak masamak thajaba ngamlamde amadi pungangkanglami. Simran na truck adu nupi adugi hakchang adubu phauduna chatkhiba urami. Adubu yamna ngakpa wadi nupi adu mafam adudagi nungsitgumna Simran gi mamit mamangmaktada mangkhi. Simran mado pumnamak adu ubada kimankhiduna khangau haugalami amadi mayumda chenduna laklami. Simran gi school uniform adu lambida tusilubadagi khara morlami. Simran na lambida mangonda tholakiba thodok-sing adu mamada loina tamlami. Adubu mahaki mamana mahaki wari sing adubu thajabiramde. Simran gi mamana mahak mi khanaraga lakpo iramgani. Maram aduna mahaki uniform adu motpo iramgani haiduna khalami. Amadi mahakna kibadagi machin thiba oiramgani hainasu khalami. Simran numit chupa nupi adugi maramda khanduna leirami. Amadi nungdang adu chak chadana tumkhi. Mathangi numidatu 26 January oirami. Simran masadu khara nungaibagum tawrami. Amadi chahi khudingi adugumna TV da parade yengani haiduna yamna haraurami. Simran mahaki mapaga Republic Day gi parade adu TV da yengduna phamduna leirami. Parade adu yengba loiraga Simran na mahaki mapabu yum adugi mathakta puduna kakhallami. Makhoi ani yum adugi mathakta Republic Day da paiba jet plane adu yengduna leirami. Simran na jet plane adu yengduna leiringaida makhoi gi mayum adugi mamangda leiriba building adugi mathakta purple machugi dress setpa nupi adu building adugi mathakta leptuna leiba urami. Simran na nupi adubu ubada kimankhiduna masa adu niklami amadi mafam aduda wanthaduna tarami. Mado ubada Simran gi mapa adu khanfam ama khanglamde amadi Simran bu hospital amada puduna charlami.
Doctor singna ngaihak treatment tawraba matungda Simran wakhal taraklami amadi mahaki mama mapada purple machugi dress setpa nupi adugi maramda hairami handakti Simran gi mawng adu ubada Simran gi mama nasu mahakna hairiba wasing adubu thajarami makhoina purple machugi dress setpa nupi adu thawai ama oiramgani haiduna khanki amadi thawai aduna Simran gi maningda coin inaduna leire haiduna khanki Simran numid adu hospital dagi discharge tawduna mayumda halaklami numid adugi nungdang adu Simran mama ga punna tuminakhi Mathangi numid nongalaba matungda Simran gi mama na Simran bu school chananabagi damak loisinduna leirami ikhang khangautana Simran gi mama gi mideng adu Simran gi makhongda siduna leiriba Payal amata tarami Payal aduda purple machugi jantra macha amasu yaurami Simran gi mama na Payal adugi maramda hangbada Simran na numit kharani gi mamangda mahakna school dagi halakpada school aduda thabak suduna leiba nupi amana mahakpo Payal adu gift oina pirakhibani haiduna hairaklami Payal adu phajamanbaduda mahakna yamna haraurami amadi Payal adu busijinkhibani haiduna so hairami Simran gi mama na Payal adu ubada mathamoy aduda karigumba nungaitaba ma phaurami maram aduna mahakna Payal adu Simran gi makhongdagi lokthoknaba honarami Simran gi mama na Payal adu bu lokthoke haiduna Payal adu bu paibaga purple machugi dress setpa nupi adu mahaki manakta leptuna leiramba ukhi nupi aduna Simran gi mama da yamna sauna leptuna yengduna leirami nupi adugi tamthiba amadi Akiba gi masak adubu ubada Simran gi mama na Payal adubu khudakta lokthoki amadi Payal adubu thongnaudagi yum adugi mapanda langthoki Payal adubu langthoki baga Payal aduda yauriba purple machugi jantra adu Payal adudagi nathokhi amadi kaikhi Payal adu kaikhi baga loinana nupi adusu mama machagi mamangda maina chakpa horaklami madu pumna magadu ubada Simran amadi Simran gi mama pungangaglami Mathangi numita Simran gi mama na mahakpu school da puduna chatlami school yoraba matungda Simran gi mama na Simran da Payal pirakhiba nupi adubusu unage haiduna khanki Simran gi mama na nupi adugi maramda hangi haiduna school adugi principal gi manakta chatlubada school adugi principal aduna nupi adudi ngasi dagi chahi 30 muki mamangda sikre haiduna hairaklami makhoina school adugi photo aman bakhara lokthokduna yenglubada photo amada nupi adu purple machugi dress setuna yawba urami numid adudagi Simran na amuk hana nupi adubu uba phangkhidre Facebook ta Manipuri horror story gi Facebook page pu follow tobiramu loinana karigumba wari asu mayamna pambi taragadi channel asibu subscribe tobiramu amadi video asibu like and share amam ta tobiramu mathangi video da amuk unarasi habsiga loinana yangkopam loyangan bana mayam pumna mukti kainabagi yathang nejari